Manipur gi asobo lup tarukna Leisemba Sanajaoba Manipur gi Ningthau oina sak khanglaroi haina Laothokhre Manipur gi Ningthau ni haina leiriba Leisemba Sanajaoba na Manipur gi miyamna mahakna Rajya Sabha gi MP oina bagi laukiba phirep aduna Manipur gi lisang sina satharakiba nat amadi puwari da amamba tangkak ama oiduna lehoragani haina lauriba asi karigino haina suknai naina bidre maduna Leisemba Sanajaoba Manipur gi Ningthau oina sak khanglaroi haina Manipur gi asobo lup taruk oiba amukko ipsa UPF heiri CCSK Lipulgi President Singh Masa Masa Kuyek Piduna Punna Press Tadrop Surul Aman Haidi Surul Sinhai Leisemba Sanajaoba Manipur gi sana kunungi tabak thoram singa Rajya Sabha gi MP haiba phamga tosin tinsinabagi tabak tu tawbigenu haina maikai kyadagi lauduna laklabaka loina lup tarukna Leisemba Sanajaoba gi nakhai sengwa phirep juntara ga nithoi phawbagi manungda miyamna khangan biyu amadi Leisemba Sanajaoba gi phirep adu yengnaga lup taruk ki oiba phirep ama logun hena miyamna khangan ki basu laikre hairi lup taru ki surol asina makha tari bidi Leisemba Sanajaoba na purina masum electronic media da phongdurakli wafam singadu miyamna kupna naina bada mahana Rajya Sabha gi MP gi phamga Manipur gi sana kunungi phajaraba saktangba punsinararoi haibagi ingit amata yaude adumak maksi manglam satta palamba Manipur gi matik magul leiba Furup ki miyam nungsiba Ningthau kayagi wari wakhok matik magun nainadre haibadu mayek sengna takpani haidi adongai taragani pansuba sahi sara Manipur gi Ningthau oina pankiba garibani was pamaibana Ningthau oibagi matik mai amadi atai phibam kharadagi miyam gi apambagi mayokta thabak kya tawkhibadagi garibani was Ningthaudu lanpham kya da top matik mathauna uttuna yeknaba kaya maithiba piduna mingthon kya phangkiba masu maki matamna Manipur gi ngamkhai khwaidagi hena pak chawkhrabasu garibani was pamhaibabu ngasigi mirolna afaba ama oina sonade haibadu Leisemba Sanajaoba na mikup amata oirabasu ningsing birabadi phagadabane Leisemba Sanajaoba na Rajya Sabha gi MP oiduna kariguma minister phawba oiduna yamna hena tawba ngamba mi ama oiraktuna Manipur asi sanana mayung oiba lupana mafel oiba Siem labasu ngasigi amajung tungi mirol gi miyamna garibani was pamai bada yengliba miyeng asi natana atai mong amata da yengloi habisi ningsing ningai ni haiki lup taruki surul asina makha tari bade matam sangna Manipur gi miyamna misang mikhai naidaba amani haina lawramba tungi khunai sigi achobu wakhal kya gi thampam oiriba miyoi amana ikhang khangaudana political party amagi mi oikiba amadi karigumba matam amada kanagumba miyoi kharagi criticism amadi right to information gi pandam pham oirakadaba adugi yenglaga miyamna mahaki damak amadi khunai gi tunglam chikki damak pamjaba adu ngasidi mahakna aremba tahale hairi Leisemba Sanajaoba na hauji Rajya Sabha gi MP phamga Manipur gi sana kunungi phajaraba saktamga kaidongaida punsin biganu haiba miyam gi kholao adu tabikhide maki khongthang adu da miyoi khujok kharkhak natana masing yamlaba miyamna kana yetki yakhidi haibadu mai isingna chamada koktaba matam punamakta lehaunabagi damakta lup tarukna Manipur gi Ningthau ni haina leiriba Leisemba Sanajaoba Manipur gi Ningthau ama oina masak khanglaroi landam sigi ireisa miyamna su aikhoigi ipak khunai sigi liglam satpu thawayoi dabagi thawong adu phongna miyam mamangda uthok charaklabani ne miyamna su Leisemba Sanajaoba bu lepak asigi Ningthau oina sakhangpham thokte mak masana masabu Ningthau ni khanjaraga torokba thabak khudima miyamna su yauksinpham thokte adugisu matakta mahaki khongthang adu Manipur gi sana kunungi phajaraba saktambu marik marang hannabugi damak yaningde haibadu phongna phungdokpiyu haina lup tarukna ireisa miyamda nonglupna paujalakli India gi active case lak ama makhairom lairi Manipur gi apunba confirm case samri gi yankhai gi nipan sukhrai ngasi nungthil pung manga phawbada phangba report yumpham oiraga India gi apunba COVID-19 confirm case lak ahum ga lising kun gani thuge satruk ka tara gani thu sukhibaga loinana laichat asina sian ki ba mi gi masingna lising mapan ga sani ga mari yaukhrai masigi manungda miyoi lak amaga lising yankhai ga satre ko humdra ga tar active case ta lairi Malem gi oina laichat asina sian ki ba mi gi masing lak mari ga lising kunthra gani thuge satre ka nifu ga taruk sukhibaga loinana apunba confirm case na lak humdra ga nipan ga lising maudra mathoi ga sani ga marfu ga mapan sukhrai amaromda ngasi rims amasum jenims ki BRDL nongna miyoi mapan amaga su COVID-19 positive oiduna state asida COVID-19 ga apunba confirm case samri ga yankhai gi nipan sukhrai masigi manungda miyoi maudra ga mathoi recover tawbuga loinana active case sahum ga humpu ga tere lairi haina kaman control room dagi thadorok pasurul amana makhatana phongdorokli